Kangla Pao Thangmieng Tabiriba Singbu Taramna Uksari Impal the Pongkiba Tungan Tuanba Pause Singdagi Lokachaba Maruiba Paukara Sandona Pijari Meitei Purumna Sing Kaduna Lai Kurumnaba Sem Saribadu Irang Sagatnaba Tausilni Politikengi Oiba Settlement ama puraktriba phawba Kuki Zona konma mafam singda Meitei amata changlakpa yaroi haina Kuki Cso Singna warning Tourakli Meitei Singna April thada thangjing ching kagani haina khanariba adu Central Lengakna Kuki Zo Phurupki political settlement ama puraktriba phawba changlakpa yaroi haina Kuki gi Civil Society Organization Cso Singna akanma wafam thamlakli ngarang Kuki Phurupki oina lairiba KIC Churachandpur KCA Churachandpur KKL General Headquarter KSO Churachandpur KW Churachandpur Amadi KWOHR General Headquarter na Zingba CSO Singi President Singna Punna Khuyek Piduna Tadorokpa Apun Macherol Amana Khangalali Cherol Asin Hai Meitei Phurumna Thangjing Ching Kaduna Lai Khurumnaba Sem Sariba Adu Irang Sagatnaba Honaba Thausilni Irangi Matamda Khaidokuna Thamliba Buffer Zone Sing Phongna Singnabani India ki Constitution ki Makhada Kuki Zo Phurupki political settlement ama puraktriba phawbagi oina Kuki Zona konma mafam singda Meitei amata changlakpa yaroi karigumba buffer zone thugaiduna Meitei singna changsilakpa tarabadi maduda tholakpa afabata amadi thoganingdaba thodok wathoki tekchak bumba Meitei na pujagadabani hairakli Chero Sinama Khatana hai thoganingdaba thodok asi thoktanaba amadi phurup anigi marakta ungkhatnaba makhatana tholaktanaba buffer zone asi soktanaba honabiu masida Central Lengakna phurup anigi marakta thoganingdaba thodok thoktanaba section Thorangsu Lokhatpiu hainasu Kuki Cso Sing asigi Lusingba Singna Thadorokpa Cherol Asina Makhatana akanma wafam thamlali Makhatarakpa Pauda Kangluki Irang Lakpadagi night curfew thamjinkhre hari district magistrate Churachandpurna district asida Kanglup phurup anigi lamgi chayetnaba ama Mafam amada community amagi firal yunglambagi wahouda Kanglup anigi marakta ungkhatnaba tholakpa yabagi oithokpa leiba maramna ngarang numidangdagi houduna district asida night curfew thamjinba hokre hairi tha asigi Nepalda district asigi bhi munhoi amasung rengkai khul anigi marakta community gi firal sing chingkhalambagi thodok asina maram oiraga district asida Zomi amasung mar community anigi marakta tension yamna wangna leinari hairi hojik oriba Churachandpur district ki phibam asi yenglaga Churachandpur District Magistrate Darun Kumarna hariba khul ani asi yauna Kangbai Samulam ngapigani Samulamlan area pumba amasung Saikot subdivision da public curfew asi thamjinkhibani hari adumakpu district asigi atopa mafam singdadi miyamna makhoigi tangai phadaba potchai leijaba khudongchanabagi damak amadi atai essential service toba yanabagi damak curfew asi ayuk pung taruk tagi numidang waram pung manga fawba April gi 13 fawba komthokani hairi Makhatarakpa Pauda editorial column dagi machangoiba ama lokhatchari Kuki terrorist singna Nongmei Kapa lepkhraga la loire haina lawrabra haina wahang hangnaragli illegal immigrant oiriba Kuki narco terrorist singna Manipur gi apunbagi saktam thugaiduna Kuki len tanaba haurakliba sahi ani fajilaklaba lal asi loisinaba ngasi pawba Bharat lengakna lokhatpum thokpa thodang adu lowdana leiraklibasi yamna lali lan tongnaba haibasina karino kanaba purakte haibasi Bharat lengakna khangpham thokpani loinana lalasina Manipur gi miyam haifam khangdana wahalle haiba khangna una tasin usinnadana Bharat lengakna leiraklibasi lalasi loisinnaba lokpham thokpa thodang adu chapchana lownaba Manipur miyam gi mihut oiriba MLA sing amata oina punsinduna apunmagi Thongna Pangal Sagatuna Bharat Lengakta Taksinba Ngamdaduna Lairiba Asisu Yamna Aranba Thabak Amani Masina Taglibasi Manipur gi MLA Singasi Mariba Miyambu Nungsidaba Mithibong Mitambalni haina takpani haina lowdaba thoina lalaroi haina khali hojik illegal immigrant Kuki narco terrorist singna Manipur gi apunbagi sakam thugaiduna Kuki len semnaba haibadi separate administration tanbagi nongmei amadi bom top sizinaduna Manipur miyamgi mathakta landarakpa lepkhre nongmei makhol tadre haiduna lal asi loisile haina lowbadi yamna langani tasengna hairabada Kuki narco terrorist singna Nongmei Kapa lepkhiba asi Bharat lengakna matam khara lepkho nakhoina pamliba separate
administration adu soidana pigani haiduna themduna thamlibra haibagi chingnabasu yamna chauna leibam thoi masigi khudam haibabu hauji Kuki Singna mukhoigi separate administration tanbagi demand asi sunghong hongdokloi maduna Kuki Singna thamliba buffer zone amadi red zone lansilaktanaba Meitei amata changlakpa yaroi hainasu warning Tourakliba asini loinana Union Home Minister Amit Shah masamakna Manipur miyamda free movement Touragani haiduna lauthokraga aremba oiduna toki hauji phawa Meitei Singna Kuki taba mafam singda aduga Kuki Singna Meitei taba mafam singda chathok chasin tawba ngamnadana leiri masimangna Kuki terrorist singna taliba Kuki singtagi oiba separate administration ama thamnaba honaribasi nomagi mayek senghallakpagum tawri haina lawba yai malemgi lebak singi manungda military gi sakti leibada mari suba lebak oiriba Bharatna karigi damak Manipurgi apunmagi saktam thugainaba honariba Kuki terrorist singbo laksinba ngamdana sahi anirom Manipur miyam awaba ipakda thaduna misi mina mikap mirau koltana nilhanduna mayum makai tumna mai thadok pikraba miyoi lising humpu henbana relief camp singda changrapam loduna awaba punsi marelda lairibasi karigi damakta kanbiba ngamdribano haiba wahang hanglakli loinana Manipurda thokliba lal asi loisinnaba Kuki narko terrorist singbo Bharat lengakna karigi maithiba piba ngamdribano hainasu hangli Pakistana Bharata landaraktuna Kargil war thokiba matamdadi sumnagi tha ahum khaktada lal adu Bharat lengakna mai pakna losinba ngamki aduga Manipurgi apunbagi saktam Kuki narko terrorist singna thugainaba honarakpa haibasi Bharat ki apunba saktam thugainaba honarakpani haina loduna karigi damakta Bharat lengakna Kuki narko terrorist sing maithiba pidana thokliba lal asi loisinnaba honaridribano haina hangli maram aduna Bharat lengakna Manipurda yengliba miyeng asidi lal asi nomagi loisindana thamlaga Manipur miyambu loinaidana wahallaga Kuki narco terrorist singna taliba separate administration asi lanthokkinaba honarabra haibasi Manipur miyamgi chingnaba haibadu oiri Makha tarakpada Chief Justice Rajiv Khanna luchingba Supreme Court ki bench amana April 13 ta WAF Amendment Act chanabagi mayokta tharakpa petition khanaragani hairi Supreme Court ki Chief Justice Sanjeev Khanna luchingba Justice Sanjay Kumar amadi Justice Biswanath ki apunba bench amana tha asigi 13 ta WAF Amendment Act 2015 chanabagi mayokta tongan tharakiba petition taragi hearing chatharagani hairi hiramasiga mari leinana Central BJP government na Supreme Court ta COVID file tawduna karigumba case asiga mari leinana order ama fawba thokdringai case asigi hearing tawnaba appeal tawri hairiba caveat asi government na High Court amasung Supreme Court animakta file tawduna case asigi hearing tawdana order amata pass tawbigano haina prayer tawri Supreme Court ta WAF Amendment Act 2015 chanabagi mayokta tharakiba petition tara asi ayamana politicians sing All Manipur Muslim Personal Law and Board AIMPLB amasung Jamiyat Ulama ai Hind singna tharakiba petition sing ngaktani amaromda WAF Amendment Act 2015 asi Central Government na official oina lebak asida chatnare haina haukiba lebak pokpat numita notification thokiba laikre ek asi na Bill asi Parliament ki House animakta Lok Sabha amasung Rajya Sabha da Central Government na puthoktuna voice vote pass tawraba matung tha asigi mangada President of India na ayaba piduna ek oina lebak asida chanaba sin thungna chanaba haukrabani ek asigi mayokta maru oina opposition party Congress na akanba mongda ninda tawduna lagli amadi India gi state singda leiba tongan ba Muslim gi body singna ek asigi mayokta hauzik akanba mongda protest sing chathanari ek asi chanaba yaroi haina makhal makha kya gi khongjang sing changsinnari masigi matakta West Bengal gi Chief Minister Mamta Banerjee na ngarang state aduda pangthokpa thorom amada WAF Amendment Act 2015 asi West Bengal state ki oinadi chana halloi haina miyam tinba mafam amada phongna lauthokiba laikre WAF board asi Islamic law gi matung inna board asi gi lanthom sing dharma natraga charitable purpose ta kathoknabagi damak semkiba board amani ek asigi original definition WAF ki lanthum sing asi painabagi damak WAF Council State WAF Board sing Chief Executive Officer amadi caretaker singda sinabani haina mayek sengna iduna lakibani hairi
Makha tarakpa pauda lamphel lomdagi thadarakpa namthiba amotpa isingsingna Nambul Turelda thadaraktuna hena mosilhale Imphal Shahar fauduna cheliba maru oiba turel ama oiriba Nambul Turelgi hauji oiriba pibam asida hena turel asigi ising mochin hanbadan mateng pangba oina lamphel maikei romdagi putharakpa phattaba pumlaba Musin Muraba ising sing adu samusang ukudagi Nambul Turelda thadarakpadagi turel asigi ising mosilhanbani haibadu oire hauzik Nambul Turelgi sarukta iroi sembadagi nauremthong phawbagi saruk asi ising isiel leptuna mafam kayada turel khongnung kangsilakpana ayamba oire aikhogi paumina haktengnana yengsinba matamda Nambul Turelgi haurapam oiriba iroi sembadagi khara chatlaga leiriba samusang uku asida lamphel maikei romdagi phattaba apumba ising adu direct thadarakpa thengnaki phattaba apumba mahik matai chenba ising asina Nambul Turelda itinpham oibadagi turel asigi ising hena mochin hanba amadi mahik matai chenba ising haibadu hauzik oihalle iroi semba amadi uripok naurem thongna chingba Nambul Turel mapalda tariba khunja singdi Nambul Turelgi ising asi hauzik ising tangba matam asida tongan tonganba hiram kayada sijinari adubu lamphel maikei romdagi putharakpa apumba ising asi Nambul Turelda direct thadarakpa asina turel asigi ising aduki matik mochin hanba oibana ising sijinabada miyamna akiba ponare maramaduna lamphel maikei romdagi phattaba ising sing samusang ukudagi Nambul Turelda thadaragliba asi thingduna turel asigi ising mochin handanaba lokotpam thokba thabak lengaki mari leinaba authority singna athupa matamda lokotpiu haina praja section kayadagi phongdoragli Makha tarakpada augri hangen pangchongda chongnarakpa asi khunaigi oina afoba lichat nate haina angom poireitona phongdokre Thabal chongba yanabagi damak inat liningi ming lauraga mafam matam chadana augri hangen pangchongda chongnarakpasi khunaigi afoba lichat ama nate haina angom ningthau angom poireitona phongdokre wafam asi Khunai asigi channel lonchat amasung thaksi khachiga mari leinana luching luwangna direction piriga puthokadaba Manipuri feature film Chana Latamgi yaipho thongni thoramda mahakna phongdokhibani Sana Konung Utra Sanglenda pangthokpa thongni thoram aduga mari leinana angom poireitona hai khunai asida kaitharakliba thaksi khasi Machatta akhanaba mieng thamlaga nongna puthokadoriba film asina kanaba kaya pigani haibagi thajaba lei loinana film asida thang tana achoba mafam ama kangadaba asigi yenglaga customgi oina machatching kaidanaba amadi laison tinsolgi oiba thoram paringsing yaurakpada asoi angam leitanaba Sana Konung Utra Sanglengi mateng laurakpa asi nungaiba fawi film asina kunaigi lonchat amadi thaksi khasida chauna kanaba piba ngamlagani haibagi thajaba chauna leire amaromda inat lininga mari Nana augri hangen chongbagi thoram asi sajibu nongma panba chairauba numita khaktang chongnei adubu hauzik thabal chongbada khudong chadaba kaya leiba maramna inat liningi ming lauraga mafam matam yengdana augri hangen asi pangchongda chongbagi machat ama chathanarakli oiragliba phibam asi kunaigi oinadi afaba machat nate adubu Sana Konung asi hingli hairagasu masigi thabak thoram pumnamakdi lengakna paikhrabani sumnatagi inat lininga mari leinaba thabak thoram khaktamak Sana Konungna pubani masida aikhoina augri hangen chongba thingba ngamde adumapu isa isana wakhal taraba amadi Meitei phurukki khallaga thabak tawrabadi pumnamaki afaba oigani haina angom ningthau poireitona makha tana phongdoki thawni thoram aduga mari leinana nongna puthokadoriba film asigi director oibata natana film asigi director luching luwangna hai imung manungi kaitharakliba thaksi khasi asina maram oiraga khunai asida charangnaba kaya thongnarakpagi machak ama oiri miyoiba amada ikai khumnaba utliba amadi thaksi khasi khangna chatlabadi charangnaba leitaba ing tappa khunai ama oiba ngamgani haibasida yumpham oiraga film asigi wari ibani loinana thang tana kadai fawba khunai asigi thaksi khasi ngaklaga thambage haibadu utnaba film asida thang tana yanglen saru oiri haina mahana makha tana phongdoki Makha tarakpa aroiba update ta imung manungna miyam pumnamak yob saruk yabiyu haina phongdoragli haukiba chahi 1992 April 16 da Imphal West ki Kondom Popida Indian Army ga khut thongnabada leikidraba RPF PLA gi lanmi mapal gi mapamda ikai khumnaba utpagi ayaba pirakpaga loinana numit asida miyamna saruk yabiyu haina leikidraba singi imung manungna phongdoragli ngarang Manipur Press Club ki thangjing hall da pangthokpa paugi mifam amada leikidraba Naurem Rajen gi mayamba Naurem Ibohan bina haikibada thangmaiban chairau jingda leiba athoba singi kubamda pangthokadoriba haikat leikat tambagi thoromasi lengangna ayaba pibadagi leikidraba singi imung manungna
petitioner oiduna Manipur High Court ta tharakkiba application amagi matung inna imung manung amadi miyamna ayuk pung 6 tagi numidang wairam pung 5 fawba hikat lekat tamba yahangadabani haina order ama thoktuna ayaba pirakre maram asina numit asida lamdam masigi miyam saruk yabibaga loinana numit asida banna chingba tawbidanaba phongdoraki amaromda High Court of Manipur gi advocate and Gojen Singna haikibda thangmaiban chairau singda April 13 da pangthokadoriba athoba singi numit asida High Court of Manipur na laikhidraba singi mafamda hikat lekat tambagi ayaba pirakrabani adubu Manipur gi Chief Secretary amadi Imphal West ki SP dagi ayaba pirakdragasu High Court na ayaba pikhrabani tharomasi pangthokpada karisu kaiba leitre haiki ningsingba yai hairiba ningsing numit asigi wahodok oiriba lising ama chamapan marifuni thoigi April 13 da kondong popida security force singa khut thongnabada laikhidraba PLA gi lanmi sing adudi Tera sapam lairak Moirangtem Prem Kumar Kwakaithel Moirang Purel dagi Khundrakpam Chauba Elais Rajendra Namairakpam Laikai dagi Thaudam Kunjabi Hari Namairakpam Laikai dagi Thaudam Loken Naurem Laikai dagi Naurem Rajen Hairok Part 2 Litan Makong dagi Maibam Paka Elais Chauthoi Haibong Popi Mayai Laikai dagi Sorok Haibam Kamesor Amadi More Hainong Makong dagi RK Khoirumba Elais Gyane Haiba Myoising Asini Hairi